अहानबद तोान मफम अनीद नोमई कापसिलक्री ngasi nungthil pung amaga makhairam tabada Imphal East Yangpokpi Police ki manung chanba Thamnapokpi Oyoksingdagi Kuki militant singna Sangran amadi Thamnapokpi Mayai Lekai nomai kapsinduna darakri madura khulngakpa madi Central Force na su handra nomai kapnaki aso apan yawbagi pawdi leitri amarom na ngasi nungthil pung aniga makhairam tabada Bisnupur district ki ningthaw khong maningkha khonau da Kuki singna akan mamong na nomai kapsilakre aso apan yawbagi paw phangdri ngasi numida waram phongkhiba tungan ba Manipuri sifung sing amasum thokiba thodo athok singdagi maruibi I pausing myamda thamjagi ahanwada paujal pausidigi lokusaraga phajin khiba miyoi taruk miyoibigi minungsi yenglaga thadorakpana aphabo oigani okram ibobi phajin khiba angang ohum amadi nupi ohum miyoibigi minungsi yenglaga makoigi punsi kanbiduna tekta kaidana thadorakpana aphabo oigani haina Congress Legislature Party CLP leader okram ibobi na phongdokre ngasi babu paradar iba hanagi minister okram ibobigi quarter pangtokhiba pawgi mifamada wapam masi magna phongtokibani pawgi mifamadura khundrakpam kendragi MLA thoksam lokeshwar sugunu kendragi MLA kangujam ranjit khangabo kendragi MLA surja kumar okram hanagi minister moirangthem okenamadi M loken suryaki o ibobi na makhatana hai sahi ani rom sa tharaklibi irangasi ngasi numit kharani sidi hena kan khalakpana Horen hayeng kari thokani haiba tamangamdi maram asna Government of India amadi Manipur government asu section tharang lokhanaba pungning singsinki Jiribam na thokiba thaudokta miyoi kayamarom sikhibaga loinana lanthung kya amang ata thokiba du yamna nuaiti kari su khangjadaba angang ahum amadi nupi ahum adu miyoi bigi minungsi yenglaga thadokpirau miyamgi punsi amadi lanthum kanma ngamdrabadi lainga asi leibigi kari kanari mangna hai BJP government oisanu Congress government oisanu miyamgi punsi kan bahaibasi makhoigi thaudangni Manipur si India gi manungsana leiba lamdam amani haiba center na khangdrabra haiba wafam thamladuna sahi anirom irang thoktuna miyoi kayagi punsi mangkhraba madi miyoi lising humpu henmana relief camp na sa san thambagum thamba haibasi malemgi karamba mafamda leibage center amadi Manipur laingak na irangasi lusin binaba hairabasu nakalani gi tuan kauduna wari sanaraba matung makoina pamlibadu karino khanglaba matung puna wari sanaduna warisanama prakna bohanagadabane mangna hai kariguma Manipur kainaba wa yaroklabadi madu yaroi irangasiga mari leinana Congress party na Prime Minister Narendra Modi unanaba kyara honarabasu hauju fawba appointment phangdana leidi Manipur miyamna PM Modi Manipur laknaba haijarabasu hauju phaw laktana leiribasinadi Manipur si India gi leba amani haiba khandana makhoi masel hatnarasanu haina hauju phaw thamba mali National Party gi mifam pangtokpada su Home Minister Amit Shah da su iranga si lusin binaba wapam tamkhre haujuk sa thariba nomai kapna biki thawdo asi hana thingduna nakal animaki khulai singasi thingat halaknaba matung wari saba honaba Manipur gi governor unaduna Memorna Pishinana Bohona but Irangashida, Manipur governor Laitana, Assam the Laibahivisi Manipur Miraibani, India block Amadi All India Congress Committee Gimake Digi Numit Kudingi, National leaders in the Pau Fauna Iranga Sikaram Lushingani Haiba, Kanari Habuapum Supundoki Makasa Tarapo in a top of Pauna. Kokizo militants in the Lanjadraba Nupi Angang Sumbo hostess or in a Tambigano MMTU Kokizo Militants sing na lanjadraba nupi angang singbo phajinduna hostage taking gi thabuk sa thapigano Jiribam gi zakura dor gi phajinduna thamliba miyoi singa sibu thadonaba honabada India lenga na khuduk gi hakthengna mari lenaba punamaki mathakta khuthingjinduna thabuk lokholo Maitai Tribe Union MMTU ki organization secretary na khuyek pi duna thadorak pasirolamada lurabu tanphamasi thengnabada mathau tarabadi yumthangnaba state singa pau phawna duna security gi thabuk lokholo Misam nupi angang singbu phajinduna thamba haibisi war crime amasum international humanitarian law gi wangmadani kariguma lanjadraba samjaraba nupi angang singa sibu namduna lan gi victim ohenduna khodong thiba nanghalaglabadi masina malem gi miyam gi thamoida khwai gi ningba kaiba thamoi sokpa thawdu ama ohelakani phajinduna thamliba nupi angang singa si khwai gi lairaba upai leijadraba miyoi singni haina MMTU na phongdorakli Kokizo militants sing na samjaraba nupi angang sing phajinduna leiri haibisi khanglabaju hauju phawba nupi angang sing asibu kannabigi sapsaba thabak thawdang amata lokhatpa miyamna uba phangdaba siyamna lebak thiba mani
India lenga ki lusingba lamdam masiki maru oina mitai miyambu siba naba madi nupi angang kyagi izat temsinnarakpada karisu khangsin usinadi amadi laiba asigi miyam natabugumna lawi haukiba mamang sahigi me marida nongpok kaithal manbi da thokiba kuki nupi anigi naked parade matamda India gi prime minister na English ngani ga kungo homdagi July kunda yamna thamoi sona India gi oina yam ikai ningai haina parliament session horamdai da phongdoki aduba hauzik kuki zo militant singna imung amagi tha nipan amadi sahi ani makai khakta ngairiba angang yauna nupi ohum puna mioi taruk phajinduna thamliba sida kari thabak lokhalabagi haibasi asobo wang ama hangningai oidi India gi lusingba singdi Manipur gi nupi amadi freedom fighter fawba ikai khumna khidi Sherau the English ngani ka kungo homdagi me kungani panda India gi freedom fighter amagi nupi sorok haibam ibotombi sai marfu kowi ama hingna mai thadno hatkibada khangsun usina khidi haukiba August nipan Kolkata da Dr nupi ama izat manganduna khatkiba haiba thaudokta India gi lusingba punamangna thamoi sokna tengthana woina ki akan mok kholaw kya lakhi aduba hauzik imung amagi nupi angang phajinduna laikhiba sida pendaba yaningdabagi woi ama phawba phongdokpa leitri thawong asina aikhoibu karamna lawi khanbi haibisi mek singna ta'i hainasu sirol asida phongdorakli sirol asida kokizo militant singna samjaraba nupi anga amadi misam phajulaga hostage taking sa thabigi thausilasi India amadi Manipur lengangna adumak yengduna yasinaduna lekham thokti haukiba September 13 Thobal district gi army recruitment yawba sakhiba naha anibu koki militants na phajilaba matungda October 3 da kangpokpi da hostage taking gi thabak satharakhi hauji phajenduna thamliba sajenwi mama amadi sahi phadriba angang sing yawribasi yangwiraga miyoibigi minungsi da makoibu khudak thadokpa haibasina khwaidigi leibak masa taba asuma thongoi yariba makai makoibu phajiliba miyoi singna athuba matamda tekta kaidana makoibu imungna sinabiyu hainasu sirol asina apel torakli makhasa tharak poina to perform relief camp da lairiba borobekra gi inmate singna saphagada mamaphamda puthokpina balengak haijarakli borobekra police station da lairiba Jiribam district ki barak circle hairagasu khangnariba borobekra sub division gi tuan khul singdagi sangjafam lauduna inmate singna pung nifugoni pan gi manungda Jiribam natragana sapagada maphamda puthokpina balengak haijarakhiba galoina hauzik thoklibi irang asida apapata thaudok sing thoklabadi lengak na madugi daita pugadabani haibigi video clip ama thadorakre pausna makhatana phongdorakpada koki singna mihat mipun amadi miot minai kya satharakpana maramoiraga borobekra police station gi relief camp hangduna lairiba miyoi sing laitana leiba ngamnadre maramaduna Manipur gi chief minister na aikhoibu amukta kanbiu haina phongdorakli oinam ongbi ebem halkobi nupi amana phongdorakpada aikhoina ngasi phawba mafam asida leiduna aikoi iramda Manipur kanjaduna lakoni haujikti aikhoina siraga lam kanjaba pamjatre aikoi mafam asidagi lauthokpi waiki yorembam ningol Sendal na haikibada miyoi taruk phakhibaduga yawkiba mahaki manaunupi amagi masanupa ani haujik mahaki manakta lairi miyoibigi minungsi yengbiduna athupa matamda makhoi tarukpu tekta kaidana thadokpirau haina magna makha takhi haujik relief camp asida lairiba IDP singna aikhoigi punsi kangadabani miyamgi punsi kangadabani aikhoibu borobekra dagi lauthokpiu Manipurna yaifare long live Manipur haiba slogan kya sulakhi Makasa tharakpoina to papaumna lup tarago humdegi demand numit tare nigi manungda pidrabadi makhata ba khongjang sangsilagani lup tarago humdoina taliba demand numit tare nigi manungda thabak to onthokta tarabadi miyam amadi lamdam asida leiriba political party singa loinana makhata na akan ba khongjang sangsilagani haina lup tarago humdegi spokesperson santan hakpamna phongtokre ngasi lup tarago humdoina kaukiba pungkun ga mari gi total sadana duga mari leidana governor da memorandum amma pisiluraba tholakpada governor get ta permission ga unabada makna makha taraduna ngasi sathakhiba sadana sida CSO club amadi maira pai bisingna support tawbadagi mapung phana mai pak ngamki ngasi maru eba governor da pisiliba memorandum asida yawriba point sing adudi koki militant singna satharakliba attack singasi thingnaba national highway ahum amadi Jesami road nongmada sangdaba yadraba potlam sing pushilakpada ayat apan piribasi India government matik sana thaba amata lokhat pangamdana lairibasi karigino
lamdam asida Central Security Force lising humfu amadi State Force lising kuntraga mangarom laina Kuki militants na satharaklibi attack asi mayokna ba ngamdriba karigino Jiribam da Kuki singna phakhiba Nupimacha amagi Facebook amadi social media Sendal da itaybi video ama viral oiraklibadu chapsana lengana thigatphiu sahi ani hena lamdam asida irang thoktuna miyamna awaba kya mayoknaringai sera sida BJP na tongan scheme amadi policy kya gi campaign tawbadu laphiu memorandum asida yawriba point sing asi numit tare ani gi manung da thabak to onthoraktaba tarabadi miyam go loinana akan makhongjang kya sangsilaga nakhi makasa tharak point to pafauna phajin khiba miyoi taruk athubura thadopiro Kuki singna phajin duna thamliba angang ahum amadi nupi ahum miyoi bigi minungsi yengduna athuba matamda thadopira haina amako ki president SK Jalal na phongdokre ngasi Imphal East ki hata Gwalapati water supply da leiba ma ki mayum na pangthokiba pawgi mifama mada SK Jalal na makha taraduna sayani hena lamdam masida irang thoktuna miyam masha langli basi ko hona na central amadi Manipur lengan athuba matamda sinbiyo Forup kya na khundari lamdam masibu mausa gumna ingna signa lainabagi dama irang thokliba kanglup ani na yasinaba purakna bohana biyo landa asiana aso apan nang manamani kari su khangjadraba nupi angang mulana siga mari lainana otpi nai biba madi mihat mipun tawbigano maitai pangal na irang asi lusinana ba madi kanglup masil nungsi sanana laiminana bohana bada asabo thaudang lawgan hena sukmang na phongdoki makhasa tharak poina kangla pawdigi to pamarui pa pawkhrana Irangi waroisin purakpa ngamdrabadi June 15 gumba asobu iho ama lakloi hainingai leiti khaidem mani Senior Advocate khaidem mani naikri laingana irang asigi waroisin ama purakpa ngamdrabadi June 15 gumba miyamgi asobu iho ama lakloi hainingai leiti wafam asi singjamai yumnam laikaida leiba mahaki yumda pangthokpa pawgi mifama da phongdokladuna makna makhatan hai tha 15 helaklaba irang asida miyamna laingakta Mikap thoknaba hanjin lauduna laklaba sunga sifawu tasin usinaduna leire lainga asida yawriba minister amadi MLA singa sisu apunba phirep amata lawba ngamdana ngasi fawba leire BJP na lusingba lainga ama center da leibana state lainga nasu wafam amata phongkok ngamdana leire maramaduna lainga pasingna phamkonduna leibigi muhutta miyamga loinana Delhi da satuna center lainga ta akanba pressure piminarasi Manipur Police amadi Central Force na State Administration da mateng pangge hairabadi Manipur miyam gi damak hana khanba sangi koki kulai paiba singnasu mitai na separate administration pigadaba nati habisi khangadabani mitai halaga separate administration phangadaba nati furup amada landaraga dimana India lengakta tawbasi asumba thawong nati haina sumakno makhata na phongdokhi atopa pa omana Koki MLA tara ITLF amadi kotu terrorist ni haina center na laukthokpa matam yauri Fox Koki khulai paibi singi marumda lariba koki zo MLA tara ITLF amadi kotu asi terrorist ni haina India government na laukthokpa matam yauri amadi koki khulai paibi singna phaduna pukiba miyoi taruk adu tekta kaitana rescue tawgadabani haina Fox ki president TS Manihana taksilakli kawa Boroi makhongda leiba MWF ki office ta pangthokpa pawgi mifama mada wafam asi phongdokladuna makna makhatan hai tha sigi tareta Jiribam district ki mongbunga hek thangna leiriba Zairon village ta mar nupi ama khatkibadu koki khulai paibisingna mar amasum mitayeni ki marakta yengthina basatakiba thawongni miat adu koki khulai paibisingna satharaga mitai singda taisin khibani haibisi mek senglaba wafamni Amaromna phakhiba miyoi taruk asi phatanungda thoklabadi madugi poloi afaba oiroi maramasina athupa matamda state na Assam government na pressure piduna koki khulai paibisingna phakhiba miyoi singa do rescue tawna bathabak bekhatpiyo loinana Jiribam da waliba security personnel sing athuba da thajinduna Jiribam gi irang asi laksina na bohana biyo koki khulai paibisingna phakhiba miyoi si thadoraktriba phawba hayengdagi school college sing tomina leptuna mapugi mafamda thaujal nebiyu haidi atopa paomana PM HM na terrorist na phakhiba miyoi tarukan biyu Manipur imagi ko convener S Santi Kumar maitai na thadorak pasiroramana haibadi koki mar terrorist na Jiribam gi mitai singda lal taduna samjaraba khunja sing munungwai sindol phaduna pukhiba madi yumai thabana singba anina hatoklamaba nupa anina hingna Centurak tunamadi angang ahum yauna nupi ahum galoinana koki mar khulai paibisingna namduna pharaga pukhiba bu Manipur iman akan mamona kandem tarakli
ꯊꯧꯗꯣꯛ ꯖꯦꯔꯤ ꯃꯤꯇꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛꯁꯦꯜꯂꯤꯕ CRPFꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯕꯨꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯊꯥꯒꯠꯂꯤ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯄꯨꯝꯅꯃꯛꯅ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯕꯨ ꯀꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯇꯧꯕꯤꯒꯅꯨ ꯀꯣꯀꯤ ꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯂꯣꯏꯅꯅ ꯂꯨꯞ 19ꯅ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤꯕꯕꯨ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯁꯧꯒꯠꯂꯤ CSO ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯇꯥꯡ 7ꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯔꯒ ꯂꯩꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯣꯀꯤ ꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯦ RNSOM ꯃꯤꯌꯥꯝꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯛ ꯀꯌꯥ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30ꯗꯒꯤ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ RNSOMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯟꯊꯨꯏ ꯄꯥꯟꯃꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯔꯣꯡꯃꯩ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛꯀ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯦꯞꯇꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ ꯔꯣꯡꯃꯩ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 33ꯗ ꯄꯣꯠ ꯄꯨꯕ ꯑꯃꯗꯤ ꯑꯍꯥꯡꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯔꯤꯕꯝ ꯄꯨꯂꯤꯁꯇ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯖꯤꯔꯤꯕꯝ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀ꯭ꯋꯥꯗ ꯄꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯍꯜꯂꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯚꯣꯏ ꯄꯤꯗꯨꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯊꯧ ꯇꯧꯍꯜꯂꯛꯄꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯑꯗꯨꯃꯥꯏꯅꯃꯛ ꯀꯣꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯇ꯭ꯔꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯁꯤꯗꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯈꯛꯇꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯅꯠꯇꯦ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯂꯧꯏ ꯀꯣꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN05C3992 ꯑꯃꯁꯨꯡ AS113577 ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯆꯦꯡ ꯇꯤꯜꯍꯧ ꯑꯃꯗꯤ ꯑꯂꯨꯅꯆꯤꯡꯕ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯀꯩꯃꯥꯏꯗ ꯃꯥꯟꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ